Ngasi Municipal Council, Moirang Municipal Council ki area da parking tagduna passenger service story ba all Moirang Transport Coordinating Committee haina association ama semja duna association tara manga pul duna coordinating committee haina ama semja duna aikoi apun ba warep ama logjare warep sing adudi aikoi Manipur da lairi ba loop amadi organization khudingmakki lakpa sengkhai tungkhai amadi laiba khudingmak loop asina coordinating committee na amata lawdaba daita lawdaba haina aikoi warep nare aduga coordinating committee da yauriba association tara mangagi passenger service tawriba driver singi awana amadi lairiba development khudingmaktadi association coordinating committee gi committee na khongpham leptana lairi haina coordinating committee da jaubiriba association tara mangai maphamda khanganjari aduga aduge marak thana aikhoige matam kaya gi mamangda I Moirang Municipal Council da aikhoige e-rickshaw e-auto haina lairiba asingasi makhoigi parking mafam singasi arrange amadi makhoigi satkadaba route sing mafam chana simbiu haibasi sahi kaya gi mamangdagi aikhoi karak anna makhoida complaint tawduna meeting kaya ama tawduna makhoida kaya ama wakatuna aikhoi lakhre ngasi phawbada association tara mangagi wafam sing asi municipality kangu na ngasi phawba thawai usittaba ma yarakpadagi ngasi committee asina ware ki matungina lakliba tang mang jun gi tang manga asi phawgi manungda Moirang Municipal Council na masigi arrangement ama tawbidraba tarabadi mathangi thangnaba numitta aikoi municipality da kaba parking fee amadi darka laiba fee khudingmak aikoi committee asina pidaba haina aikoi punna amatta oina yanare